Yambo, Jarawan was active again. Nangasi college at Lubro. Chaluye, Halakangai. Oh, for a teacher. Bunga, nang haledana. Hoi ma. Nasanupido nang halakpangairam Nati, mabu kangrabra haiba. Oh, kankrabanema. Haima. Karai de gulap no nangiduna. Lambi mayada tarambanema. Lambi mayada tarambalay dubo, tawaina ka kulaga por idubo tandraiba. Ay kwesidasu, mayama masali sibo. Fazakrava laise, tadat laga hundok pirambadada, nungay tabaywani ima. Layman Chandri Faudi, mafam sida sum sacha kishanima. Nang napugsil saw si sawida ko. Napinaron do hong do ogane, sarawana ba tawraro lao. Nasan Nupina sak tiraga ngairamani. Lao. Hoi ma. Wall City, you and Bagi could take it later. Ado, second China, which you twin Tadero. Is Engwandagi M to be a Kanuka. I could department sida, Engwandagi Hena like Papa Yamna Laiko. Karino Ipan Panatricia. No is a Usita Bewaro, Sanselo. Second Lamjin do is to town there. Lamjin do is to Yaudunine. Ito, si Manindero. Nangzua do the Oirani Anya di PC Yauri Wabi. Hey, at the Mahino, me manito dicado soidiba. is Nangi Kautoga, I did the Moktana Wabiba. I could put this Soibiru Bunga. I even didn't Nangi Soiro. What is it out of the Amngai? Adumemsa, Nangdi, Quay Tawing Women to the Camtacandabra. Manang on the Gihena Haven in ID Kaswabi. Adomam, a Jamlu picnic comes in Lazina. Yes, Picnic chef, Pierre Gadova, Kangaba, Pierre. I don't manito, Pierre out of a Gangu Yarshina Kamantoba. I could the Pierre Laser Davanina picnic say outside. Nangudi, Itau you hen Vagashiamanida. What he angra to Domina Dumto. Kariwatino, Kudong Sabu moving on the Hanapito Honabro. I couldn't from Tokro. Money. Ado, ito yun, basic kamay tong sa'yo. Ay ko or inside talk ba kayo na tawag ka. Noy aduay na anta tawrakan ba? Ay adugi matamwali. Kayo matamwali bo. Kayo matamwali bo. Email lo mo Nupi ko ito sinang kang kan ko igahay no ne. Nuksi thoy na di asom na nang nuksi yar ko ngai na le ko khanaw khar kang mga thanggal ngai le aju ko nang bo khabai tin tin kan nang Koy nuni sibo. Nupa ni sanjar si lab dong tawra na adman tawle ga na na ba ko. Lata. Noi damar gi mamana base larigam hai bana draw. Hey, Gazani, hey, me had the go long ni Hanene. Ado ngasi ki program se maki ti panar yaw draw. As the pig go you soon I had the pani. Adu erdi kebi go installation. Mimsa, ngasidi nungsithoiga johen baga punsilai punsem duina tra. Sem duini kaino. Ngasi ki picnic se moini ki damakte ne. As Noinaga Hodora Kanuka, I am Ikaiseva. Mana Hodora praying kini. Hodora tredana. I know Dogani. As Nung City. Mà ông xin sao vụ còn anh đâu kìa. Ngồi xin mà trên bộ môn phòng bị sang gì mà rất họ thế, nó trò. Lata, nangi mana vi ani se kai ma min ko ge khoi da su khara taw dana. Asang basina kebi amasina mira. Kai no kebi ge mira ge se kai no pier lak tri se. Khoi si lai je pier ngak tani. Mayang waro bino khoi ki di laser de taw ga. Baklava nuksigi ipaksida. Yambo, Jarawan was active again. Nangasi college at Lubro. Chaluye, Halakangai. Oh, for a teacher. Bunga, nang haledana. Hoi ma.
ꯅꯆꯟꯅꯨꯄꯤꯗꯣ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯅꯠꯇꯦ, ꯃꯥꯕꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯑꯧ ꯈꯪꯈ꯭ꯔꯕꯅꯦ ꯏꯃꯥ. ꯍꯩꯃ, ꯀꯔꯥꯏꯗꯩ ꯒꯨꯂꯥꯞꯅꯣ ꯅꯪꯒꯤꯗꯨꯅ? ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯥꯔꯝꯕꯅꯦ ꯏꯃꯥ. ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯥꯔꯝꯕ ꯂꯩꯗꯨꯕꯨ ꯊꯑꯣꯏꯅꯀ ꯈꯨꯜꯂꯒ ꯄꯣꯔꯛꯏꯗꯨꯕꯨ ꯇꯟꯗ꯭ꯔꯥ ꯍꯥꯏꯕ? ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯤꯁꯤꯕꯨ. ꯐꯖꯈ꯭ꯔꯕ ꯂꯩꯁꯦ ꯊꯥꯗꯠꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤ ꯏꯃꯥ. ꯂꯩꯃꯟ ꯆꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯁꯥꯠꯆꯈꯤꯁꯅꯨ ꯏꯃꯥ. ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯆꯥꯎꯏꯗꯀꯣ. ꯅꯥꯐꯤ ꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯑꯒꯅꯦ ꯆꯔꯥ ꯋꯥꯅꯕ ꯇꯧꯔꯔꯣ ꯂꯥꯛꯑꯣ. ꯅꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯤꯔꯒ ꯉꯥꯏꯔꯝꯃꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯍꯣꯏ ꯏꯃꯥ. ꯕꯣꯜꯁꯤꯗꯤ ꯌꯨꯍꯦꯟꯕꯒꯤ ꯈꯨꯠꯇ ꯏꯔꯩꯇ ꯂꯩꯔꯦꯗ. ꯑꯗꯣ ꯁꯦꯀꯦꯟꯁꯤꯅ ꯅꯨꯡꯁꯤꯊꯣꯏꯅ ꯇꯥꯗꯣꯏꯔꯣ? ꯏꯁ ꯑꯩꯉꯣꯟꯗꯒ ꯑꯦꯝ ꯇꯧꯕꯤꯔꯛꯀꯅꯨꯀꯣ. ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯐꯕ ꯌꯥꯝꯅ ꯂꯩꯔꯤꯀꯣ. ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯏꯄꯟ ꯄꯟꯅꯗ꯭ꯔꯤꯁꯦ? ꯅꯣꯏꯁꯦ ꯑꯩ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ? ꯆꯪꯁꯜꯂꯣ. ꯁꯦꯀꯦꯟꯒꯤ ꯂꯝꯖꯦꯟꯗꯣ ꯑꯩꯁꯨ ꯊꯥꯎꯅꯦ. ꯂꯝꯖꯦꯟꯗꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤꯅꯦ. ꯏꯇꯥꯎꯁꯦ ꯃꯅꯤꯡꯗꯩꯔꯣ? ꯅꯪꯁꯨ ꯑꯗꯨꯗꯤ. ꯑꯣꯏꯔꯅꯤ, ꯑꯩꯅꯗꯤ ꯄꯤꯁꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥꯅ ꯋꯥꯕꯤꯔꯤ. ꯍꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯃꯤ ꯃꯅꯤꯊꯣꯏꯗꯤ ꯀꯩꯗꯧ ꯁꯣꯏꯗꯣꯏꯕ? ꯏꯁ ꯅꯪꯗꯤ ꯀꯥꯎꯊꯣꯛꯑꯒ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯔꯤꯕ. ꯑꯩꯈꯣꯏꯕꯨꯗꯤ ꯁꯣꯏꯕꯤꯔꯣꯏ ꯏꯕꯨꯡꯉꯣ. ꯍꯩꯕꯅꯤꯅ ꯅꯪꯗꯤ ꯁꯣꯏꯔꯣꯏ. ꯋꯥꯔꯤꯁꯤ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨ ꯃꯦꯝꯆꯥ, ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯃꯧꯕꯒꯤ ꯃꯔꯝꯗꯗꯤ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥ? ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯅꯤꯅ ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯕꯤꯗꯦ. ꯑꯗꯣ ꯃꯌꯥꯝ ꯑꯦꯛꯖꯥꯝ ꯂꯣꯏꯕꯩ ꯄꯤꯛꯅꯤꯛ ꯑꯃ ꯁꯤꯜꯂꯁꯤꯅꯦ. ꯑꯗꯣ ꯄꯤꯛꯅꯤꯛꯁꯦ ꯄꯤꯌꯔ ꯑꯣꯏꯒꯗꯕ. ꯈꯪꯉꯕ? ꯄꯤꯌꯔ. ꯑꯗꯣ ꯃꯅꯤꯊꯣꯏ ꯄꯦꯌꯔ ꯌꯥꯎꯗꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯈꯣꯏꯗꯤ ꯄꯤꯌꯔ ꯂꯩꯖꯗꯕꯅꯤꯅ ꯄꯤꯛꯅꯤꯛꯁꯦ ꯌꯥꯎꯖꯔꯔꯣꯏꯗ. ꯅꯪꯕꯨꯗꯤ ꯏꯇꯥꯎ ꯌꯨꯍꯦꯟꯕꯒ ꯁꯦꯝꯒꯅꯤꯗ. ꯋꯥꯊꯤ ꯉꯥꯡꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯛꯑꯣ. ꯀꯔꯤꯒꯤ ꯋꯥꯊꯤꯅꯣ? ꯈꯨꯗꯣꯡꯆꯥꯕꯕꯨ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯄꯤꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯥꯅꯦ. ꯑꯗꯣ ꯏꯇꯥꯎ ꯌꯨꯍꯦꯟꯕꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯉꯥꯏꯈꯣ. ꯍꯣꯔꯦꯟ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯅ ꯇꯧꯔꯒꯦ. ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯧꯔꯛꯀꯅꯣꯕ. ꯑꯩ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ. ꯀꯩꯅꯣ ꯃꯇꯝ ꯋꯥꯠꯂꯤꯕꯣ? MA ꯂꯣꯏꯔꯕꯧꯇ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ ꯅꯪ ꯀꯔꯝ ꯀꯥꯟ ꯀꯣꯏꯒꯦ ꯍꯥꯏꯅꯣꯅꯦ? ꯅꯨꯡꯁꯤ ꯊꯣꯏꯅꯗꯤ ꯑꯁꯣꯝꯗ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯗꯅ ꯂꯩꯔꯒ ꯈꯅꯥꯎꯒ ꯈꯔ ꯀꯪꯉ ꯃꯉꯛ ꯊꯥꯡꯒꯠꯂ ꯉꯥꯏ ꯂꯩꯔꯦ. ꯑꯗꯨꯒ ꯅꯪꯅꯕꯣ ꯈꯥꯕꯩ ꯊꯤꯟꯖꯜꯂꯛꯀꯅꯤ ꯅꯪ. ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯅꯨꯄꯥꯅꯤꯅ ꯁꯟ ꯖꯔꯁꯤ ꯂꯥꯕꯗꯧ ꯇꯧꯔꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒꯦꯔ ꯅꯪꯕꯀꯣ. ꯂꯇꯥ, ꯅꯣꯏ ꯗꯥ ꯑꯃꯔꯒꯤ ꯃꯃꯥꯟꯅꯕꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯩꯒ꯭ꯔꯖꯥꯅꯤꯍꯦ, ꯃꯤ ꯍꯟꯗꯛ ꯒꯣꯜ ꯂꯧꯅꯤ ꯍꯥꯏꯅꯩꯅꯦ. ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯒꯤ ꯗꯤꯄꯥꯔꯠꯅꯔ ꯌꯥꯎꯗ꯭ꯔꯣ? ꯑꯁ ꯅꯨꯄꯤꯒ ꯀꯣꯏꯌꯨ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯨꯄꯥꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯦꯕꯤꯒ ꯑꯣꯏꯅ ꯁꯤꯜꯂꯁꯤ. ꯍꯣꯏ ꯌꯥꯏꯌꯦ. ꯃꯦꯝꯆꯥ, ꯉꯁꯤꯗꯤ ꯅꯨꯡꯁꯤꯊꯣꯏꯒ ꯖꯣꯏꯍꯟꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯣꯏ ꯅꯠꯇ꯭ꯔꯣ? ꯁꯦꯝꯗꯣꯏꯅꯤ ꯀꯩꯅꯣ. ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ ꯃꯣꯏꯅꯤꯒꯤꯗꯃꯛꯇꯅꯦ. ꯑꯁ ꯅꯣꯏꯅꯒ ꯍꯧꯗꯣꯔꯛꯀꯅꯨꯀꯣ. ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦꯕ. ꯃꯥꯅ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯅꯤ. ꯍꯧꯗꯣꯔꯛꯇ꯭ꯔꯦꯗꯅ ꯑꯩꯅ ꯍꯧꯗꯣꯛꯀꯅꯤ. ꯑꯁ ꯅꯪ ꯁꯤꯗꯤ. ꯃꯌꯥꯝ ꯉꯁꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯉꯁꯤ ꯃꯩꯇꯩ ꯕꯥꯃꯣꯟ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ, ꯅꯠꯇ꯭ꯔꯣ? ꯂꯇꯥ, ꯅꯪꯒꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ? ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯎꯗꯅ. ꯑꯁꯪꯕꯁꯤꯅ ꯀꯦꯕꯤ, ꯑꯃꯁꯤꯅ ꯃꯤꯔꯥ. ꯀꯩꯅꯣ ꯀꯦꯕꯤꯒꯤ ꯃꯤꯔꯥꯒꯁꯦ ꯀꯩꯒꯤꯅꯣ ꯄꯤꯌꯔ ꯂꯥꯛꯇ꯭ꯔꯤꯁꯦ? ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯏꯁꯦ ꯄꯤꯌꯔ ꯉꯥꯛꯇꯅꯦ. ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯖꯗꯗꯅ ꯇꯧꯕꯅꯦ.